Khoi mayam ngasi Mars ki tang mari niko leibak open numit ing kumja lising ani ga kun manga akoi nungthil numidang waram gi pung mari makhairom tare aina hojik lepchari basi Cachar gi manungda leiba maitai chauraba maitai khunjingi manungda ama oiriba Jhora Gul ko maitai nadi Jorakhun hairaga adum khangnaraba khungi khundondani aina lepchari batungda uribasi Jhora Gul haibasi akoigi Jhora haibasi yamna akoigi narak singlak ko napi mongsong natra bijan mongsong gumba yamna leiramba madugi mafamdu gol haibajani adagi lonthaida akoigi maitai jingna Jorakhun hairakpa adu main tauba mafamni ado aigi tungda aina laksabadi Bontarapur dagi laksabani Bontarapur dagi lambi gi Cachar si di lambi ngakta ngaire aduga mayamna jo haibi handak moigi akoigi sarkar haugi ba hujik pali ba madi haugi ba sarkar gi haktak sidadi oka lambi thong se angakpa mawongda phare maikai dagi ahum bari thokna changakpa yaba aikoigi mafam oire aduga aina lepchariba jagasi Jorakhun dagi asengba Silchar town chatpa taragadi Kogru pangna ko Kogru pangna akoigi kilometer kullom chatlaga chatpa jaisa khuchatsi akoigi sonai turel mathakta saba thong ama lalaga sonai taraga chatpa ama adagi natragana sonai tadana lamragram phauraga chatpa ama ani akoi sonai bari ghatti tadoira o sonai bari ghat ta thong landoriba lambida o thoga adu main tawdana chatlaga phangba kilometer kullomdi lape adu masigi khunjidagi hek khunjinda leiba inaw kanoni akoi khetrimium bijendro haibra bijen ni adu mangna aibu hanadagi khangbidana so oja lakpatigi mayumda masi leirammi adu leirambado ai ningsingjare amu anirak ai thengnajagare ojagi mayumda chachabada maga wari watai sanajage sigi sini inaw akoigi sigi kanosi Jorakhun haubugi Jorakhun aduma da haijarage maitai londani akoi hindi gi khundu nate akoigi khun village haiba khungangi khunduni Jorakhun gi hek hauriba yum woi thangbasi khetirmium kolokki yumni adagi sina adagi somda aina ngasai Silchar chakhiba gari chakriba lambi si Jorakhun dagi asengba lambi da Silchar chakki hai taragadi masigi lambi sida chakhidoimni akoigi Kogru pangna chakharaga ngasai sonai town taraga chatpa ama natraga Lamargram da phauraga chatpa ama kilometer kun chatpa sigi kainose tainariba khunjidi Bengali singla Bengali Hindu Bengali ra adagi labuk lamhang leire asomda uriba khunjina karino asisu thangjam laikai maitai khun chonai thangjam laikai ju sira si thangjam laikai sini chonai thangjam laikai adagi thangjam laikai si chawi Mongolpur asomda leisina gorgori si maitai tabra gorgori leire adagi si akoina lepchari si kanoni ada bijen chonjelo noigi kanose noigi khunjida ida maitai yumthong kya muk lege chamaga marphu muk lei chamarphu ado akoidi Bontarapur romdai lakpanina asomdagi changakpaneba asomdai changakpado mayai tare hai tare bazar du gi na sibau si mayai khaibok orane khoi khun si khaibok somdagi awang nongchuk pangba awang nongpong nongchuk doidi awang kha oina khoi si L size da khoi khunsi L size da lei ba adu yumji yam nunga yai phaba mayam am lehowi kari thabo ingang tawno officer ga yawro officer ga di hoi jawburi jawi jamna jawbana te khoi jamna nya khunma khundi na te da adu yum kai di yamna amang po phangna nungai hoida ka hena hoi sum sase to bi di lei bana te trapa mai gi dum ngamna na ba oja oi ba mayam leibra Fauji da leiba
ꯑꯗꯨꯅ ꯅꯝꯃꯤ ꯕꯥꯃꯣꯟ ꯂꯩꯕ꯭ꯔꯣ ꯕꯥꯃꯣꯟ ꯕꯥꯃꯣꯟꯗꯤ ꯑꯍꯨꯝ ꯂꯩ ꯑꯒꯤ ꯁꯪꯀꯤꯔꯇꯣꯟꯒꯤꯗꯤ ꯅꯣꯏꯅ ꯆꯤꯡꯕ ꯂꯩꯔꯦ ꯑꯩꯈꯣꯏ ꯑꯃꯅꯤ ꯌꯥꯝ ꯂꯩꯕ ꯅꯠꯇ꯭ꯔꯦ ꯄꯨꯡ ꯌꯩꯕꯒꯗꯤ ꯄꯨꯡ ꯌꯩꯕꯁꯨ ꯂꯩ ꯄꯨꯡ ꯌꯩꯕꯁꯨ ꯑꯅꯤ ꯑꯍꯨꯝ ꯈꯨꯟꯒꯤ ꯃꯤꯅ ꯑꯗꯨꯝ ꯇꯧꯖꯕ ꯉꯝꯕ꯭ꯔꯣ ꯑꯗꯨꯝ ꯈꯔ ꯈꯔ ꯉꯝꯃꯤ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯕ ꯅꯠꯇꯦ ꯍꯥꯟꯅꯗꯤ ꯃꯔꯥꯡ ꯀꯥꯏꯗ꯭ꯔꯁꯨ ꯍꯥꯏꯗꯤ ꯈꯨꯟꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯗ ꯍꯣꯏ ꯑꯁꯤ ꯊꯧꯗꯣꯛ ꯑꯅꯥ ꯑꯃ ꯊꯣꯛꯄꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯗꯒꯤ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄꯒꯤ ꯀꯥꯗꯤ ꯂꯩꯕ꯭ꯔꯣ ꯂꯩ ꯃꯣꯏꯁꯨ ꯂꯩ ꯃꯣꯏꯒꯤꯁꯨ ꯂꯩꯕ꯭ꯔꯥ ꯌꯨꯝꯅꯥꯛꯁꯦ 15 15ꯗꯤ ꯑꯗꯨꯝ ꯇꯧꯕꯅꯤ ꯑꯣ ꯈꯦꯇ꯭ꯔꯤꯃꯌꯨꯝꯗꯤ ꯀꯌꯥ ꯅꯣꯏ ꯀꯣꯂꯨꯞꯁꯤꯒ ꯑꯩꯈꯣꯏ ꯀꯣꯂꯨꯞꯁꯤꯒ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯌꯨꯝꯅꯥꯛ 90ꯒ 50 ꯂꯩꯕꯅꯤ ꯑꯩ ꯈꯦꯇ꯭ꯔꯤꯃꯌꯨꯝꯗ ꯈꯦꯇ꯭ꯔꯤꯃꯌꯨꯝꯅ ꯏꯍꯦꯟ ꯍꯦꯟꯕ꯭ꯔꯣ ꯈꯦꯇ꯭ꯔꯤꯃꯌꯨꯝꯅ ꯏꯍꯦꯟ ꯍꯦꯜꯂꯦ ꯑꯗꯨꯗꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝꯁꯤꯗꯤ ꯀꯁꯥꯔꯒꯤ ꯁꯣꯔꯤ ꯖꯣꯔꯥꯈꯨꯟꯁꯤꯗꯤ ꯀꯁꯥꯔꯒꯤ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏ ꯍꯥꯏꯕ ꯌꯥꯔꯦꯅꯦ ꯅꯠꯇꯦ ꯄꯨꯟꯅ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯌꯨꯝꯅꯥꯛ 100 ꯌꯥꯡꯈꯩꯃꯨꯛ ꯂꯩꯔꯒꯗꯤ ꯑꯇꯩ ꯀꯔꯤ ꯀꯔꯤ ꯌꯨꯝꯅꯥꯛ ꯂꯩꯒꯦ ꯏꯔꯣꯝ ꯈꯦꯇ꯭ꯔꯤꯃꯌꯨꯝ 이런가 개트리명은 ꯆꯟ ꯇꯧꯁꯤ ꯏꯔꯣꯝꯁꯨ ꯑꯗꯒꯤ ꯑꯇꯩ ꯌꯨꯝꯅꯥꯛꯁꯤꯡꯗꯤ ꯑꯅꯤꯁꯤꯅ ꯃꯄꯨꯡ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯑꯗꯨꯝ ꯁꯥꯒꯩ ꯊꯣꯛꯆꯣꯝ ꯁꯤꯁꯨ ꯃꯩꯇꯩꯒꯤ ꯌꯨꯝꯅꯤꯀꯣ ꯅꯠꯇꯦ ꯁꯤꯗꯤ ꯍꯦꯜꯊ ꯁꯦꯟꯇꯔꯅꯤ ꯑꯣ ꯁꯔꯀꯥꯔꯒꯤ ꯍꯦꯜꯊ ꯁꯦꯟꯇꯔꯅꯦꯕ PHCꯔ ꯂꯝꯗ ꯑꯩꯈꯣꯏꯅ ꯀꯠꯄꯅꯤ ꯁꯤ ꯂꯝꯁꯦ ꯑꯣ ꯂꯝꯗꯤ ꯃꯩꯇꯩꯅ ꯀꯠꯄ ꯑꯗꯨꯒ ꯄꯥꯕ꯭ꯂꯤꯛ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯃ ꯖꯣꯔꯥꯈꯨꯟꯒꯤ ꯈꯛ ꯑꯣꯏꯅꯔ ꯅꯠꯇ꯭ꯔꯒ ꯁꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯁꯤꯒꯤ ꯗꯛꯈꯤꯟ ꯃꯣꯟꯄꯨꯔ ꯄꯥꯔꯠ ꯍꯥꯏꯕꯗꯨꯅꯤ ꯑꯣ ꯑꯣ ꯃꯣꯡꯒꯣꯜꯄꯨꯔꯗꯁꯨ ꯂꯩ ꯁꯤꯗ ꯅꯕ ꯒ꯭ꯔꯣꯁꯔꯤ ꯑꯩꯈꯣꯏ ꯃꯥꯝꯃꯒꯤ ꯁꯣꯞ ꯗꯨꯀꯥꯟꯅꯤ ꯑꯣꯟꯂꯥꯏꯟ ꯄꯦꯛꯀꯤꯡ ꯑꯦꯕꯥꯏꯂꯦꯕꯜ ꯀꯥꯏꯅꯒ ꯊꯥꯏ ꯌꯥꯝꯅ ꯆꯥꯎꯈꯠꯄꯤꯔꯦ ꯑꯣꯟꯂꯥꯏꯟꯒꯤ ꯑꯣꯏꯔꯗꯤ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯔꯝꯒꯦ ꯑꯣꯖꯥ ꯅꯕ ꯂꯩꯕꯤꯕ꯭ꯔꯣ ꯃꯥꯃꯥ ꯏꯝꯐꯥꯜꯗꯒꯤ ꯑꯣꯖꯥ ꯑꯃ ꯑꯗꯨꯝ ꯈꯨꯟꯒꯤ ꯀꯣꯏꯔꯛꯅ ꯅꯠꯇꯦ ꯑꯣꯟꯂꯥꯏꯟꯒ ꯍꯥꯏꯕꯁꯤꯗꯅꯦ ꯑꯩ ꯆꯪꯖꯔꯛꯏꯁꯦ 어제는 ꯈꯦꯇ꯭ꯔꯤꯃꯌꯨꯝꯂꯣ 이롬ꯅꯦꯕ ꯅꯠꯇꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯀꯁꯥꯔꯒꯤ ꯈꯨꯟ ꯆꯠꯆꯕꯁꯦ ꯑꯁꯥꯝꯒꯤ ꯑꯄꯔ ꯑꯁꯥꯝꯗꯩ ꯂꯥꯛꯏꯅꯦ ꯑꯩ ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯩꯈꯣꯏ ꯀꯃꯦꯟꯇ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯨꯟꯁꯤꯡꯁꯤ ꯒꯨꯒꯜ ꯃꯦꯞꯇ ꯌꯥꯎꯍꯟꯕꯤꯌꯨ ꯍꯥꯏꯅ ꯌꯥꯎꯍꯟꯕꯤꯅꯕ ꯍꯥꯏꯕꯤꯔꯝꯃꯨ ꯍꯥꯏꯌꯦꯕ ꯑꯗꯨ ꯈꯔ ꯑꯃꯨꯛꯇ ꯑꯣꯟꯂꯥꯏꯟꯒ ꯇꯧꯕꯤꯕꯅꯤꯅ ꯁꯣꯏꯗꯅ ꯈꯪꯕꯤꯔꯝꯒꯅꯤ ꯑꯩꯁꯨ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯑꯩ ꯈꯪꯖꯗꯦ ꯑꯩ ꯍꯪꯖꯒꯦ ꯃꯁꯤꯒꯤꯁꯦ ꯊꯣꯏꯗꯣꯛꯄ ꯈꯪꯗꯦ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯅ ꯈꯪꯉꯤ ꯃꯁꯤ ꯄꯩꯁꯥ ꯃꯊꯧ ꯇꯥꯏ ꯃꯁꯤ ꯅꯠꯇꯦ ꯇꯥꯗꯦ ꯑꯗꯨꯒꯤꯗꯤ ꯇꯥꯗꯦ ꯍꯥꯏꯅ ꯈꯜꯂꯦ ꯒꯨꯒꯜ ꯃꯦꯞꯇ ꯑꯩꯈꯣꯏ ꯍꯦꯛꯇ ꯊꯣꯛꯏꯗꯅ ꯊꯣꯛꯄꯁꯤꯗ ꯑꯩꯅ ꯁꯦ ꯁꯄꯣꯖ ꯅꯍꯥꯟ ꯑꯩ ꯁꯔꯕꯣꯟ ꯇꯤꯂꯥ ꯕꯣꯔꯖꯂꯦꯡꯒꯥꯒꯤ ꯁꯔꯕꯣꯟ ꯇꯤꯂꯥ ꯆꯠꯂꯨꯏ ꯁꯔꯕꯣꯟ ꯇꯤꯂꯥꯁꯦ ꯒꯨꯒꯜꯗ ꯊꯤꯕꯗ ꯐꯪꯗꯦꯕ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯅꯠꯇꯦ ꯃꯣꯏꯗ ꯍꯥꯞꯄꯤꯌꯨꯒꯨꯝꯕ ꯑꯩ ꯍꯪꯖꯒꯦ ꯄꯩꯁꯥꯗꯣ ꯃꯊꯧ ꯇꯥꯏ ꯀꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯅꯦ ꯄꯩꯁꯥ ꯃꯊꯧ ꯇꯥꯔꯁꯨ ꯈꯨꯟꯅ ꯀꯌꯥꯝ ꯌꯥꯝꯃꯝꯒꯅꯤ ꯀꯩꯁꯨ ꯂꯨꯄꯥ 1000 ꯌꯧꯔꯝꯒꯅꯤ ꯊꯥꯖꯗꯦ ꯑꯩ ꯁꯔꯚꯦ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯝ 이롬ꯒꯤ ꯀꯔꯤꯕ ꯃꯤꯡ ꯅꯕ 이런 नवकुमार ꯅꯕꯀꯨꯃꯥꯔ ꯑꯣ ꯑꯦꯛꯁ ꯁꯥꯔꯚꯤꯁꯃꯦꯟꯔꯣ ꯆꯍꯤ ꯀꯌꯥ ꯇꯧꯔꯝꯃꯤꯕ 저희 군이판 ꯆꯍꯤ ꯆꯍꯤ kaya ꯁꯨꯔꯒꯦ 양계තර에 53 ꯑꯦꯁ ꯄꯥꯡꯒꯩꯗꯒ ꯂꯩꯔꯝꯃꯤꯔꯣ ꯑꯩ ꯅꯣꯏ ꯄꯥꯡꯒꯩ ꯌꯧꯕꯗ ꯆꯠꯂꯤꯕ ꯍꯩꯒ꯭ꯔꯨ ꯃꯈꯣꯡꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯅꯤ ꯈꯣꯔꯥꯏ ꯀꯣꯟꯁꯝ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯅꯤ ꯑꯣ ꯑꯩ ꯌꯨꯇꯨꯕꯇ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯍꯥꯏꯅ ꯂꯩꯕꯅꯤ ꯈꯔ ꯌꯦꯡꯕꯤꯌꯨ ꯑꯣ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯍꯥꯡ ꯃꯔꯥꯡ ꯌꯨꯝꯂꯣꯟꯗꯤ ꯁꯤꯒꯤ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠꯁꯤꯗ ꯌꯨꯝꯂꯣꯟ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ 용론 아니게 ꯌꯨꯝꯂꯣꯟꯗꯤ ꯅꯣꯏꯒꯤꯗ ꯑꯃ ꯑꯅꯤ 망아 ꯌꯨꯝꯂꯣꯟ ꯀꯌꯥꯃꯨꯛ ꯂꯩꯒꯦꯕ 망아 ꯌꯨꯝ 5 ꯂꯩꯕ꯭ꯔꯥ 5 ꯂꯩꯕ ꯌꯥꯎ 4 ꯂꯩꯕ ꯌꯥꯎ 3 ꯂꯩꯕ ꯌꯥꯎ ꯑꯁꯣꯝꯗꯗꯤ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯁꯣꯝꯅ ꯋꯥꯠꯂꯦꯕ ꯑꯣꯏ ꯊꯪꯕ ꯍꯥꯏꯕꯗꯤ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯒꯤꯁꯤꯅ ꯌꯨꯝꯂꯣꯟ ꯌꯥꯝꯗꯕ ꯀꯩꯅꯣꯒꯤ ꯑꯣ ꯑꯋꯥꯡ ꯑꯣ ꯅꯣꯡꯄꯣꯛꯇ ꯆꯠꯂꯤꯔ ꯑꯩꯈꯣꯏ ꯑꯣ ꯅꯣꯡꯄꯣꯛ ꯑꯗꯨꯅꯗꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯕ ꯑꯣ ꯀꯣꯟꯅ ꯊꯣꯛꯅꯔꯛꯄ ꯀꯥꯡꯕꯨꯅꯤꯅꯦ ꯇꯣ ꯁꯤꯁꯨ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯑꯣꯏꯗꯣꯏꯔꯣ ꯁꯤꯅ ꯀꯩꯁꯥꯝꯅꯤ ꯀꯩꯁꯥꯝ ꯂꯃꯥꯕꯝꯒ ꯀꯔꯤ ꯊꯕꯛ ꯇꯧꯕ ꯏꯃꯨꯡꯅꯣ ꯁꯤꯕꯣ ꯑꯣꯖꯥ ꯑꯣꯏꯕ꯭ꯔꯥ ꯑꯌꯥꯝꯕ ꯑꯗꯨꯝ ꯃꯆꯥ ꯊꯕꯛꯇꯤ ꯂꯣꯏꯅ ꯇꯧꯅꯩ ꯌꯨꯝꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ
ꯂꯧꯁꯤꯡꯁꯨ ꯂꯣꯏ ꯂꯩꯅꯕ꯭ꯔꯣ ꯀꯩꯅꯣꯁꯤꯕꯣ ꯂꯩꯅꯩ ꯂꯧꯁꯤꯡ ꯂꯣꯏ ꯂꯩꯅꯕ ꯂꯧꯁꯤꯡ ꯂꯣꯏ ꯂꯩꯅꯩ ꯍꯥꯏꯕꯁꯤꯗꯅꯤ ꯑꯩꯅ ꯄꯦꯟꯖꯔꯤꯁꯦ ሲꯁꯨ ꯁꯥꯒꯠꯂꯛꯏ ꯌꯨꯝ ꯑꯆꯧꯕ ꯑꯃ ꯑꯩ ꯁꯤꯁꯨ ꯅꯨꯡꯉꯥꯏꯅ ꯄꯨꯟꯅ ꯌꯨꯝꯁꯤ ꯌꯨꯝꯀꯣꯛ 180 ꯑꯗꯩ ꯁ꯭ꯀꯨꯜꯗꯤ ꯑꯉꯥꯡꯁꯤꯡꯒꯤ ꯀꯔꯤ ꯁ꯭ꯀꯨꯜꯁꯤꯗ LP ꯁ꯭ꯀꯨꯜ ꯑꯃ ꯂꯩ ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝꯂ ꯀꯩꯅꯣ ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝꯅꯤ ꯑꯣ ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝ ꯕꯦꯡꯒꯣꯂꯤ ꯁ꯭ꯀꯨꯜ ꯑꯣ ꯑꯗꯨ ꯃꯣꯏꯅ ꯈꯥꯔꯣꯝꯗꯁꯨ LP ꯁ꯭ꯀꯨꯜ ꯑꯃꯁꯨ ꯂꯩꯕꯅꯤ ꯑꯣ ꯄꯨꯟꯁꯤꯟꯒꯦꯅ ꯅꯣꯏ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯦ 5 ꯅꯪ ꯅꯃꯤꯡ ꯀꯔꯤ ꯀꯧꯏ Sandip, ꯅꯣꯏ ꯌꯨꯝꯅꯥꯛꯇꯤ Yumna Lumaba, ꯂꯃꯥꯕꯝ ꯚꯦꯔꯤ ꯒꯨꯗ ꯌꯨꯝꯅꯥꯛ ꯅꯪꯒꯤꯗꯤ Robin, ꯔꯣꯕꯤꯟ ꯀꯩ ꯌꯨꯝꯅꯣ Kaisam, ꯀꯩꯁꯥꯝ ꯚꯦꯔꯤ ꯒꯨꯗ ꯈꯪꯉꯦ ꯑꯉꯥꯡꯁꯤꯡꯒꯗꯤ ꯁ꯭ꯋꯥꯏꯗ ꯃꯩꯇꯩꯂꯣꯟꯒꯤꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯨꯝꯅꯥꯛ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯉꯤ ꯀꯩꯌꯨꯝꯅꯣ ꯍꯥꯏꯕꯁꯨ ꯈꯪꯉꯤ ꯑꯇꯩ ꯃꯐꯝꯗ ꯈꯪꯗꯕ ꯃꯌꯥꯝ ꯌꯥꯎꯔꯤ ꯁꯤꯁꯨ ꯃꯩꯇꯩꯒꯤ ꯗꯨꯀꯥꯟꯂꯥ ꯑꯩꯈꯣꯏꯒꯤ ꯄꯨꯁꯤꯡꯊꯣꯏ ꯖꯨꯒꯣꯜ ꯍꯥꯏꯅ ꯃꯥꯏ ꯗꯨꯀꯥꯟꯁꯦ ꯀꯨꯏꯔꯕꯅꯤ ꯀꯨꯏꯔꯕ ꯑꯩꯈꯣꯏ ꯁꯣꯝꯗ ꯑꯔꯤꯕ ꯗꯨꯀꯥꯟꯅꯤ ꯆꯍꯤ 15 ꯑꯣꯏꯗꯣꯔꯝꯃꯅꯤ 20 ꯑꯣꯏꯗꯣꯔꯝꯃꯅꯤ ꯑꯣꯖꯥ ꯖꯨꯒꯣꯜ ꯑꯁꯤꯅ ꯑꯩꯈꯣꯏ ꯆꯟꯅꯥꯏꯗꯅꯤ ꯁꯣꯝꯗ ꯀꯩꯅꯣ ꯆꯟꯅꯣꯏ ꯌꯨꯝꯅꯥꯛꯇꯤ ꯆꯟꯅꯣꯏ ꯌꯨꯝꯅꯥꯛꯇꯤ ꯀꯩꯅꯣꯅꯤ ꯍꯩꯒ꯭ꯔꯨꯖꯝꯁꯨ ꯂꯩꯅ ꯑꯣꯖꯥꯁꯤꯡ ꯁꯨꯝ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯏꯝꯐꯥꯜꯗꯒꯤ ꯂꯥꯛꯆꯕꯅꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯤ My name is Noen Babu Singh. I am belonging from Jhora Gul. Jhora Gul ꯌꯨꯝꯅꯥꯛꯇꯤ ꯀꯔꯤꯅꯣ Jumna KSS Khetri ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏ ꯍꯥꯏ ꯌꯥꯔꯦ ꯌꯨꯝꯅꯥꯛ ꯌꯥꯡꯈꯩꯃꯨꯛ ꯂꯩ ꯍꯣꯏ ꯅꯠꯇꯦ ꯏꯁꯩ ꯁꯛꯄ ꯃꯤꯅꯤ ꯑꯣꯖꯥꯒꯤꯗꯤ ꯏꯕꯥꯏꯅꯤ ꯑꯩꯒꯤꯁꯦ ꯑꯣꯖꯥ ꯂꯧꯈꯥꯝꯁꯨ ꯂꯩꯅꯦ ꯑꯩ ꯑꯣꯖꯥꯒꯤꯗꯤ ꯍꯩꯒ꯭ꯔꯨꯖꯝ ꯀꯩꯅꯣ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯗ ꯁ꯭ꯋꯥꯏꯒꯤꯁꯦ ꯑꯦꯁꯦꯟ ꯄꯔꯐ꯭ꯌꯨꯝꯒꯨꯝꯕ ꯆꯥꯏꯕꯤꯕ꯭ꯔꯥ ꯀꯩꯅꯣ ꯍꯣꯏꯅꯦ ꯄꯣꯊꯥꯕꯤꯕ ꯅꯠꯇꯦ ꯊꯕꯛ ꯏꯟꯈꯥꯡꯗꯤ ꯀꯔꯤ ꯇꯧꯕꯤꯕ ꯑꯩ ꯄꯦꯟꯁꯟꯅꯔꯅꯦ ꯑꯣꯖꯥ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯑꯣꯖꯥ ꯅꯠꯇꯦ ꯑꯩ ꯍꯥꯏꯗꯤ 71 ꯑꯗꯒꯤ ꯑꯣꯖꯥꯒꯤꯗꯤ ꯆꯍꯤ ꯀꯌꯥꯝ ꯁꯨꯕꯤꯔꯒꯦ 70 ꯀꯩꯅꯣ 3-4 ꯗꯨꯋꯥꯏ 74 ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤꯅꯦ ꯈꯨꯟꯗ ꯑꯩꯈꯣꯏꯒꯤ ꯄꯔꯐ꯭ꯌꯨꯝ ꯆꯥꯏꯕꯤꯗꯅ ꯇꯧꯕꯤꯔꯤꯁꯦ ꯍꯥꯏꯕꯤꯌꯨ ꯏꯆꯥ ꯅꯤꯄꯥꯁꯦ ꯑꯩꯒꯤ ꯏꯆꯥ ꯅꯤꯄꯥꯅꯤ ꯍꯣꯏ ꯑꯗꯣ ꯃꯥꯛꯁꯦ ꯍꯥꯏꯗꯤ ꯏꯁꯩ ꯁꯛꯄ ꯑꯣ ꯑꯩ ꯈꯪꯖꯩ ꯑꯩ ꯏꯝꯐꯥꯜꯗ ꯊꯦꯡꯅꯖꯔꯦ ꯑꯩ ꯉꯁꯥꯏ ꯃꯌꯥꯝꯗ ꯇꯥꯛꯆꯗ꯭ꯔꯦ ꯑꯩ ꯉꯁꯤ ꯖꯣꯔꯥꯈꯨꯟꯗ ꯂꯥꯛꯆꯩꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩ ꯁꯥꯙꯨ ꯕꯕꯥ ꯑꯩ ꯕꯣꯟꯇ꯭ꯔꯥꯄꯨꯔꯗꯕꯨ ꯂꯥꯛꯑꯗꯤ ꯑꯩ ꯑꯩꯒ ꯂꯣꯏꯅꯖꯕ ꯁꯥꯙꯨ ꯕꯕꯥꯅ ꯄꯨꯕꯤꯔꯛꯇꯅꯤ ꯑꯃꯨꯛ ꯃꯊꯪ ꯆꯠꯁꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯁꯤꯁꯨ ꯃꯩꯇꯩ ꯗꯨꯀꯥꯟ ꯁꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯀꯔꯤ ꯂꯥꯏꯁꯪꯅꯣ ꯁꯤꯕꯣ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯂꯅꯥꯏꯔ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯃꯁꯥꯒꯤ ꯑꯣꯏꯅ ꯆꯦꯡꯅꯤ ꯆꯦꯡ ꯅꯠꯇ꯭ꯔꯣ ꯆꯦꯡ ꯇꯧꯔꯤꯔꯦ ꯏꯕꯦꯝꯃ ꯂꯧꯕꯗꯤ ꯃꯤꯜꯗꯒꯤꯔꯣ ꯃꯤꯜꯗ ꯐꯧ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ ꯃꯤꯜꯗꯤ ꯃꯩꯇꯩꯒꯤꯔ ꯀꯅꯥꯒꯤꯅꯣ ꯏꯕꯦꯝꯃꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯁꯃꯣꯂꯥ ꯀꯩꯌꯨꯝꯗ ꯍꯣꯡꯉꯤꯅꯣ ꯅꯣꯏ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯉꯥꯛꯇꯅꯤꯅ ꯃꯤꯜꯗꯤ ꯀꯅꯥꯒꯤꯅꯣ ꯃꯩꯇꯩꯒꯤꯔꯣ ꯕꯥꯃꯣꯟꯒꯤ ꯑꯠꯆꯥ ꯕꯥꯃꯣꯟꯅ ꯃꯤꯜ ꯃꯄꯨ ꯑꯣꯏꯌꯦꯕ ꯅꯠꯇꯦ ꯑꯇꯪꯃꯟꯗꯤ ꯀꯌꯥ ꯂꯧꯏ ꯋꯥꯏꯀꯨꯞ ꯂꯧꯗ꯭ꯔꯗꯤ ꯐ꯭ꯔꯤ ꯑꯗꯨꯝ ꯇꯧꯕ꯭ꯔꯣ ꯑꯣ ꯐꯩ ꯑꯋꯥꯡ ꯃꯥꯏꯀꯩꯁꯤꯗꯤ ꯌꯨꯝꯁꯨ ꯂꯜꯂꯦ ꯑꯗꯨꯒ ꯃꯈꯥ ꯃꯥꯏꯀꯩꯒꯤ ꯄꯔꯤꯡꯁꯤꯗꯤ ꯌꯨꯝꯂꯣꯟ 2-3 ꯁꯤꯗꯁꯨ ꯌꯨꯝꯂꯣꯟ 2-3 4 5가 ꯂꯩꯕꯒ ꯌꯥꯎꯋꯦ ꯍꯥꯏꯌꯦ ꯁꯤꯒꯤ ꯄꯔꯤꯡꯁꯤ
ꯁꯤꯒꯤ ꯄꯔꯤꯡꯁꯤ ꯕꯤꯖꯦꯟ ꯀꯤꯂꯣꯃꯤꯇꯔ ꯑꯃꯔꯣꯝ ꯐꯥꯒꯗ꯭ꯔꯣ ꯕꯖꯥꯔ ꯕꯣꯛꯁꯦ ꯀꯤꯂꯣꯃꯤꯇꯔ ꯀꯤꯂꯣꯃꯤꯇꯔ ꯑꯃ ꯃꯅꯥꯛꯇꯤ ꯑꯣꯏꯔꯝꯕꯁꯦ ꯈꯤꯇꯪ ꯋꯥꯠꯀꯅꯤ ꯈꯔꯗꯤ ꯋꯥꯠꯀꯅꯦꯕ 1.8 ꯁꯤꯗ ꯁꯥꯟꯅꯔꯤꯕꯁꯤꯡꯁꯤ ꯃꯩꯇꯩ ꯅꯍꯥꯔꯣꯜ ꯉꯥꯛꯇꯔꯥ ꯀ꯭ꯔꯤꯀꯦꯠꯅꯤ ꯃꯣꯏ ꯁꯥꯟꯅꯔꯤꯁꯦ ꯑꯣ ꯃꯁꯤꯃ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯍꯥꯔꯣꯜ ꯁꯥꯟꯅꯕ ꯂꯥꯛꯄꯁꯤꯗ ꯕꯥꯏꯛ 2 ꯋꯤꯂꯔ ꯀ ꯄꯨꯔꯛꯑꯒ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ ꯑꯃꯗꯤ ꯔꯣꯌꯦꯜ ꯏꯟꯐꯤꯜ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯅꯦ ꯔꯣꯌꯦꯜ ꯏꯟꯐꯤꯜ ꯇꯣꯡꯕꯒ ꯌꯥꯎꯔꯤ ꯅꯍꯥꯔꯣꯜꯁꯤꯡ ꯁꯤꯗꯩꯁꯤꯗ ꯁꯥꯟꯅꯔꯤ ꯑꯩ ꯆꯪꯖꯔꯨꯔꯣꯏꯒꯦ ꯖꯣꯔꯥꯈꯨꯟꯁꯤ ꯁꯣꯅꯥꯏ ꯆꯤꯡꯉꯤꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯦꯟꯗ꯭ꯔ ꯁꯣꯅꯥꯏ ꯆꯤꯡꯉꯦꯕ ꯁꯤ ꯂꯝꯕꯤꯁꯤꯅ ꯀꯥꯏ ꯐꯥꯎꯏꯕ ꯁꯤꯅ ꯌꯦꯟꯗꯤ ꯍꯥꯟꯅꯒꯤ ꯍꯩꯅꯒꯤ ꯑꯦꯟꯗꯤ ꯁꯣꯟꯗꯩ ꯐꯥꯎꯗꯣꯔꯛꯄꯗꯣ ꯁꯤ ꯗꯨꯀꯥꯟ ꯄꯥꯔꯂꯔꯔꯣ ꯄꯥꯔꯂꯔ ꯍꯥꯡꯉꯤꯅꯦꯀꯣ ꯈꯪꯅꯕ꯭ꯔꯥ ꯍꯥ ꯅꯠꯇꯦ ꯑꯃꯨꯛꯇ ꯅꯪ ꯊꯣꯔꯛꯁꯦ ꯑꯦꯚꯔꯦꯖ ꯇꯧꯁꯤ ꯂꯥꯛ ꯁꯤꯗ ꯖꯣꯔꯥꯈꯨꯟꯗ ꯂꯩꯔꯤꯁꯤ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯅꯥꯎꯕꯤ ꯕ꯭ꯌꯨꯇꯤ ꯁꯥꯂꯣꯟ ꯑꯦꯟ ꯍꯥꯏꯌꯔ ꯍꯥꯏꯔꯤ ꯕ꯭ꯔꯥꯏꯗꯦꯜ ꯃꯦꯀꯞ ꯑꯗꯒꯤ ꯀꯔꯤ ꯄꯥꯔꯇꯤ ꯃꯦꯀꯞ ꯑꯗꯒꯤ ꯍꯦꯌꯔ ꯀꯠ ꯁ꯭ꯃꯨꯗꯤꯡ ꯐꯦꯁꯤꯌꯦꯜ ꯑꯣꯜ ꯑꯗꯔ ꯁꯥꯔꯚꯤꯁꯦꯁ ꯀꯥꯏꯅꯒ ꯇꯧꯔꯤ ꯅꯥꯎꯕꯤ ꯅꯣꯏꯒꯤ ꯁ꯭ꯋꯥꯏꯗ ꯖꯣꯔꯥꯈꯨꯟꯗ ꯀꯔꯤ ꯅꯥꯎꯕꯤ ꯅꯪꯅ ꯇꯧꯔꯤꯔꯣ ꯄꯥꯔꯇꯤꯒꯤ ꯃꯦꯀꯞꯀ ꯇꯧꯅꯕ꯭ꯔꯅ ꯍꯥ ꯇꯧꯋꯤ ꯖꯣꯔꯥꯈꯨꯟꯒꯤ ꯃꯧꯁꯨ ꯂꯩꯁꯥꯕꯤꯁꯨ ꯇꯧꯋꯤ ꯄꯥꯔꯇꯤꯁꯤ ꯀꯔꯤꯅꯣ ꯂꯨꯍꯣꯡꯕꯒꯤ ꯑꯠꯆꯥ ꯑꯗꯒꯤ ꯅꯥꯎꯕꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝꯂꯣ ꯅꯠꯇꯦ ꯀꯔꯤꯅꯣ ꯂꯃꯥꯕꯝ ꯂꯃꯥꯕꯝꯁꯨ ꯂꯩ ꯑꯣ ꯀꯁꯇꯃꯔ ꯋꯥꯠꯇꯦꯅꯦ ꯑꯗꯨꯗꯤ ꯀꯁꯇꯃꯔ ꯈꯨꯂꯪꯗꯤ ꯈꯔ ꯇꯥꯎꯟꯒꯤ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯗꯦ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯍꯣꯏꯅꯦ ꯑꯗꯨ ꯑꯗꯨꯝ ꯋꯥꯠꯇꯦꯕ ꯋꯥꯠꯇꯦ ꯄꯥꯔꯇꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯑꯗꯣ ꯂꯨꯍꯣꯡꯕꯩꯗꯤ ꯁꯤꯖꯟ ꯅꯥꯏꯔꯝꯒꯅꯤꯗ ꯁꯤꯖꯤꯟꯅꯩ ꯑꯗ ꯁꯤꯖꯟ ꯅꯥꯏꯔꯝꯒꯅꯦꯕ ꯑꯗꯨꯒ ꯄꯥꯔꯇꯤꯒꯤꯗꯤ ꯅꯥꯏꯔꯝꯃꯣꯏ ꯄꯥꯔꯇꯤꯒꯤꯗꯤ ꯅꯥꯏꯗꯦ ꯄꯥꯔꯇꯤꯒꯤ ꯃꯦꯀꯞꯅꯤ ꯀꯥꯏꯅ ꯂꯥꯛꯅꯔꯤꯃꯤꯅ ꯏꯁ ꯌꯥꯝ ꯆꯥꯎꯈꯠꯂꯤꯅꯦ ꯑꯗꯨꯗꯤ ꯀꯩꯅꯣ ꯅꯥꯎꯕꯤꯗꯤ ꯌꯨꯝ ꯄꯥꯜꯂꯕ꯭ꯔꯣ ꯄꯥꯜꯂꯦꯕ ꯅꯪ ꯂꯃꯥꯕꯝꯗ ꯄꯥꯜꯂꯤꯔꯥ ꯅꯠꯇ꯭ꯔꯒ ꯂꯃꯥꯕꯝ ꯅꯤꯉꯣꯜ ꯑꯣꯏꯅꯥꯝꯗ ꯄꯥꯟꯕ ꯅꯨꯄꯥꯗꯤ ꯀꯩ ꯊꯕꯛ ꯇꯧꯏ ꯅꯨꯄꯥꯗꯤ ꯖꯤꯔꯤꯒꯤꯅꯤ ꯖꯤꯔꯤ ꯁꯤꯗ ꯂꯩ ꯁꯤꯗ ꯂꯩꯇꯦ ꯖꯤꯔꯤꯗ ꯂꯩ ꯑꯗ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯗꯨꯀꯥꯟ ꯍꯥꯡꯉꯤꯁꯤ ꯀꯃꯥꯏꯅ ꯍꯥꯡꯉꯤ ꯑꯩꯁꯤꯗ ꯀꯨꯏꯔꯦ ꯌꯨꯝꯗ ꯂꯥꯛꯅ ꯂꯩꯕ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯏꯗꯤ ꯃꯃꯥꯏꯗ ꯑꯗꯨꯝ ꯂꯩꯔꯦꯕ ꯁꯤꯗ ꯁꯨꯝ ꯅꯪ ꯅꯨꯄꯥꯁꯨ ꯍꯦꯛ ꯂꯥꯛꯄ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯂꯥꯛꯇꯦ ꯈꯥꯏꯅꯕꯗꯨ ꯇꯧꯔꯤꯔꯣ ꯑꯗꯨꯗꯤ ꯁꯤꯡꯒꯜꯅꯤꯅꯦꯀꯣ ꯁꯤꯡꯒꯜꯅꯤ ꯐꯩ ꯀꯅꯥꯅꯣ ꯂꯩꯔꯤꯁꯤꯕꯣ ꯀꯁꯇꯃꯔꯗꯤ ꯀꯁꯇꯃꯔꯗꯨ ꯃꯩꯇꯩ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯑꯝꯇ ꯌꯦꯡꯖꯒꯦꯕ ꯌꯨꯇꯨꯕꯇꯅꯤ ꯑꯩꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯀꯔꯥꯋꯥꯏꯒꯤꯅꯣ ꯁꯦ ꯍꯥ ꯏꯁ ꯏꯁꯨꯁꯤꯡꯁꯤ ꯅꯨꯡꯁꯤꯔꯦꯗ ꯃꯔꯣꯟ ꯊꯣꯛꯑꯕ꯭ꯔꯅꯦ ꯅꯣꯏ ꯈꯨꯟꯁꯤꯒꯤꯔꯣ ꯀꯔꯤ ꯄꯥꯔꯇꯤ ꯆꯠꯄꯩ ꯃꯦꯀꯞꯂ ꯅꯠꯇ꯭ꯔ ꯂꯨꯍꯣꯡꯕꯩ ꯁꯨꯝ ꯐꯦꯁꯤꯌꯦꯜꯒ ꯇꯧꯔꯤꯔꯣ ꯏꯕꯦꯝꯃ ꯅꯪꯁꯨ ꯅꯁꯛ ꯑꯃꯨꯛꯇ ꯌꯦꯡꯒꯦꯗꯅ ꯀꯩꯅꯣ ꯁꯦ ꯂꯧꯁꯣꯝ ꯅꯣꯟꯊ꯭ꯔꯣ ꯏꯁ ꯅꯣꯏ ꯀꯥꯏ ꯆꯠꯅꯕ ꯍꯥꯏꯗꯤ ꯆꯨꯝꯅ ꯇꯧꯕꯅꯦꯕ ꯐꯦꯁꯤꯌꯦꯜꯒꯤ ꯀꯔꯤꯒꯤ ꯑꯣ ꯐꯩ ꯅꯨꯡꯉꯥꯏ ꯖꯣꯔꯥꯈꯨꯜꯒꯤ ꯅꯥꯎꯕꯤꯒꯤ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔ ꯐꯩꯅꯦ ꯅꯥꯎꯕꯤꯁꯨ ꯁꯤꯡꯒꯜ ꯑꯣꯏꯅ ꯂꯩ ꯑꯁ ꯄꯨꯈ꯭ꯔꯤꯒ ꯐꯖꯅ ꯂꯩꯔꯒ ꯌꯨꯝ ꯐꯖꯅ ꯀꯩꯅꯣ ꯇꯧꯏ ꯑꯗꯒꯤ ꯁꯣꯝꯗ ꯌꯨꯝꯗꯤ ꯌꯥꯝ ꯐꯖꯅ ꯂꯩꯅꯤꯀꯣ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯌꯥꯎꯁꯪꯗꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯜꯂꯤꯗ ꯖꯣꯔꯥꯈꯨꯟꯁꯦ ꯅꯣꯏ ꯀꯥꯏꯗꯅꯣ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔ ꯆꯠ ꯑꯝꯇ ꯉꯥꯏꯈꯣ ꯏꯕꯦꯝꯃ ꯄꯨꯄꯨꯅꯦꯅ ꯈꯜꯂꯨ ꯅꯪ ꯅꯃꯤꯡ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯀꯩꯌꯨꯝꯅꯣ ꯍꯥ ꯀꯣꯟꯁꯝꯂꯣ ꯀꯣꯟꯁꯝꯕꯨꯗꯤ ꯃꯔꯛꯇ ꯊꯦꯡꯅ ꯑꯩꯁꯨ ꯀꯣꯟꯁꯝꯅꯤ ꯅꯪ ꯑꯗꯒꯤ ꯅꯪꯒꯤ ꯍꯥꯏꯌꯣ ꯃꯤꯅꯐꯧ ꯅꯣꯏ ꯀꯣꯟꯁꯝ ꯊꯦꯡꯅꯗꯦꯅ ꯍꯥꯏ ꯑꯩ ꯀꯣꯟꯁꯝ ꯊꯦꯡꯅꯩꯌꯦꯕ ꯑꯗꯣ ꯀꯣꯟꯁꯝꯅ ꯀꯧꯕꯗ ꯑꯩ ꯆꯠꯄ ꯉꯝꯗꯗꯅ ꯆꯠꯇꯕ ꯋꯥꯅꯦꯕ ꯃꯣꯏꯗ ꯆꯥꯛ ꯀꯧꯕꯤ ꯑꯗꯨ ꯀꯥꯏꯅ ꯆꯥꯗꯅ ꯂꯩꯔꯗꯤ ꯑꯩ ꯅꯣꯏꯗꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ 10 ꯂꯣꯏꯔꯒ ꯂꯣꯏꯁꯤꯜꯂꯦ ꯀꯣꯂꯦꯖ ꯀꯥꯒꯦ ꯇꯧꯔꯤ ꯀꯣꯂꯦꯖ ꯀꯥꯒꯦ ꯇꯧꯔꯤꯌꯥ ꯚꯦꯔꯤ ꯒꯨꯗ ꯑꯗꯩ ꯅꯪꯗꯤ
ꯂꯥꯏꯔꯤꯛ ꯇꯝꯕ꯭ꯔꯕ ꯇꯝꯃꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯦ BA second semester ꯀꯥꯏꯗ MCDꯗ ꯃꯗ ꯆꯠꯂꯒ ꯀꯗꯥꯏꯗꯅꯣ ꯀꯣꯂꯦꯖ ꯀꯥꯏꯗꯅꯣ ꯁꯨꯅꯥꯏ ꯈꯜꯂꯤꯒ ꯁꯣꯅꯥꯏꯗ ꯁꯤꯗ ꯆꯤꯡ ꯃꯅꯥꯛꯇ ꯑꯩꯗꯤ ꯈꯪꯅꯤꯒꯤꯅꯦ ꯅꯣꯏ ꯐꯔꯦ ꯐꯔꯦ ꯅꯣꯏ ꯀꯥꯏꯗꯅꯣ ꯆꯠꯂꯤꯕꯣ ꯉꯥꯈꯣꯏ ꯅꯣꯏ ꯌꯥꯎꯁꯪ ꯊꯥꯕꯜ ꯆꯣꯡꯕ꯭ꯔꯥ ꯁꯤꯗꯩꯁꯤꯗ ꯆꯣꯡꯗꯦ ꯖꯣꯔꯥꯒꯨꯟꯗ ꯆꯣꯡꯗꯦ ꯍꯟꯗꯛ ꯆꯣꯡꯗꯦ ꯑꯣ ꯅꯠꯇꯦ ꯃꯃꯥꯡꯒꯤꯅꯦ ꯀꯩꯅꯣꯅꯤꯅ ꯑꯇꯩꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯗꯨꯅ ꯅꯨꯡꯁꯤꯕꯤꯗꯅ ꯆꯣꯡꯗꯕꯅꯦꯕ ꯑꯗꯨꯒ ꯑꯇꯩ ꯃꯇꯝꯗꯗꯤ ꯆꯣꯡꯉꯦꯕ ꯑꯇꯩ ꯂꯝꯒꯤ ꯂꯩꯁꯥꯕꯤꯁꯨ ꯂꯥꯛꯄ꯭ꯔꯥ ꯕꯥꯏ ꯆꯥꯟꯁ ꯅꯣꯏꯗ ꯖꯣꯔꯥꯒꯨꯟꯗ ꯆꯣꯡꯉꯦꯅ ꯈꯜꯂꯤꯁꯤꯅ ꯑꯇꯩ ꯑꯔꯥꯞꯄ ꯕꯣꯟ ꯇꯔꯥꯄꯨꯔꯒꯤ ꯀꯩꯒꯤ ꯆꯣꯡꯕ ꯂꯥꯛꯄ꯭ꯔꯥ ꯂꯩꯁꯥꯕꯤꯁꯤꯡꯁꯨ ꯄꯥꯈꯪꯕꯨꯗꯤ ꯂꯥꯡꯒꯅꯤ ꯈꯪꯉꯦ ꯄꯥꯈꯪꯕꯨꯗꯤ ꯂꯥꯞꯄ ꯂꯩ ꯐꯔꯦ ꯆꯠꯂꯣ ꯅꯨꯡꯉꯥꯏ ꯁꯤꯗꯁꯨ ꯌꯨꯝ ꯐꯖꯕ ꯌꯨꯝꯁꯤ ꯌꯥꯝ ꯐꯖ ꯂꯩ ꯁꯤꯒꯤ ꯍꯤꯡꯒꯣꯜ ꯅꯨꯡꯁꯤꯁꯨ ꯆꯥꯎꯋꯤ ꯀꯩꯅꯣ ꯁꯤꯁꯨ ꯈꯦꯇ꯭ꯔꯤꯃꯌꯨꯝꯅꯦꯕ ꯑꯣ ꯁꯣꯝꯁꯨ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯂꯝꯕꯤꯁꯤ ꯅꯣꯏꯅ ꯈꯪꯉꯛꯄꯗ ꯕꯤꯖꯦꯟ ꯁꯤ ꯁꯨꯃꯥꯏꯅ ꯐꯔꯛꯄꯁꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯁꯨꯃꯥꯏꯅ ꯐꯔꯛꯄꯁꯦ ꯀꯨꯏꯗ꯭ꯔꯤ ꯆꯍꯤ 15 15 ꯑꯗꯨꯒꯤ ꯃꯃꯥꯡꯗꯗꯤ ꯃꯃꯥꯡꯗ ꯑꯗꯨꯝ ꯀꯨꯝꯍꯩꯅꯤꯅꯦ ꯃꯃꯥꯡꯗꯗꯤ ꯄꯤꯛꯏꯉꯩꯗꯗꯤ ꯀꯨꯝꯍꯩꯅꯦꯕ ꯈꯪꯒꯥꯎ ꯇꯥꯈꯠꯂꯒ ꯑꯩ ꯈꯪꯉꯤꯅꯦ ꯑꯩꯈꯣꯏꯅ ꯅꯍꯥꯟꯋꯥꯏ ꯀꯣꯟꯇ꯭ꯔꯥꯄꯨꯔꯗꯩ ꯁꯤꯅ ꯍꯥꯜꯂꯤ ꯐꯕ ꯁꯤꯜꯆꯔꯗꯒꯤ ꯑꯥꯏꯖꯣꯜꯗ ꯕꯁ ꯇꯣꯡꯉꯒ ꯆꯠꯄꯁꯤꯗꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯅ ꯁꯥꯏꯀꯜ ꯃꯔꯦꯡꯗꯣꯡ ꯉꯥꯔꯦꯗꯅ ꯃꯔꯦꯡ ꯁꯥꯏꯀꯜ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯒ ꯅꯨꯄꯤꯅ ꯁꯦꯟꯗꯟ ꯑꯃꯒ ꯕꯥꯜꯇꯤꯟ ꯑꯃꯒ ꯐꯗꯤ ꯑꯃꯒ ꯄꯨꯊꯣꯛꯂꯒ ꯁꯣꯔꯣꯛ ꯌꯧꯔꯒ ꯃꯈꯣꯡ ꯍꯥꯝꯗꯣꯛꯑꯒ ꯆꯠꯄꯁꯤ ꯌꯥꯝ ꯊꯦꯡꯅꯔꯛꯑꯦꯕ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤꯗꯣ ꯍꯧꯈ꯭ꯔꯦ ꯖꯣꯔꯥꯈꯨꯟ ꯁꯣꯝꯗ ꯑꯋꯥꯡꯁꯤꯗꯁꯨ ꯀꯨꯡꯅ ꯇꯥꯕꯒꯁꯨ ꯌꯥꯎꯔꯤ ꯁꯤ ꯌꯨꯝ ꯀꯩꯅꯣ ꯂꯝꯗꯤ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯔꯤꯅꯦ ꯕꯤꯖꯦꯟ ꯂꯝꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤ ꯁ꯭ꯋꯥꯏꯗ ꯅꯣꯏ ꯁꯄꯣꯁ ꯌꯨꯝꯐꯝ ꯑꯃ ꯌꯨꯝ ꯑꯆꯧꯕ ꯌꯨꯝꯐꯝ ꯑꯃ ꯑꯗꯒꯤ ꯀꯩꯅꯣ ꯀꯔꯤ ꯁꯨꯃꯥꯡ ꯃꯆꯥ ꯑꯃ ꯁꯪꯒꯣꯏ ꯃꯆꯥ ꯑꯃ ꯑꯗꯒꯤ ꯍꯤꯡꯒꯣꯜ ꯀꯣꯏꯅꯕ ꯃꯆꯦꯠ ꯑꯃ ꯍꯥꯏꯗꯤ ꯑꯩ ꯈꯪꯗꯦ ꯅꯣꯏ ꯀꯊꯥ ꯀꯔꯤ ꯍꯥꯏꯕ ꯁꯄꯣꯁ 50/100 ꯍꯥꯏꯔꯁꯤꯅꯦ ꯑꯗꯨꯒꯨꯝꯕꯁꯤꯗꯩꯁꯤꯗ ꯄꯩꯁꯥ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯤꯠꯇ ꯍꯥꯏꯔꯣ ꯐꯤꯠꯇ 50/100 ꯀꯥꯏꯁꯦ ꯑꯩꯈꯣꯏ ꯄꯋꯥ ꯑꯃ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨ ꯄꯩꯁꯥ ꯀꯌꯥꯃꯨꯛ ꯃꯃꯜꯁꯦ ꯗꯨꯀꯥꯟꯒ ꯂꯩ ꯀꯌꯥꯃꯨꯛ ꯑꯣꯏꯗꯤ ꯂꯥꯛ 4-5 ꯑꯗꯨ ꯐꯪꯉꯗꯤ ꯐꯩꯅꯦ ꯁꯤꯗꯁꯨ ꯃꯩꯇꯩ ꯗꯨꯀꯥꯟ ꯑꯃ ꯂꯩꯔꯦ ꯈꯪꯗꯦ ꯕꯤꯖꯦꯟ ꯅꯣꯏ ꯈꯪꯅꯕ꯭ꯔꯥ ꯅꯣꯏ ꯑꯉꯥꯡꯁꯤꯡꯂꯥ ꯏꯕꯦꯝꯃ ꯅꯃꯤꯡ ꯀꯔꯤ ꯀꯧꯏ ꯔꯣꯃꯤꯂꯥ ꯈꯦꯇ꯭ꯔꯤꯃꯌꯨꯝꯗ ꯑꯣꯡꯉꯤꯕ ꯀꯩꯌꯨꯝ ꯅꯤꯉꯣꯜ ꯀꯗꯥꯏꯗꯩꯅꯣ ꯁꯤꯕꯥꯜꯗꯒꯤ ꯅꯆꯥꯅꯨꯄꯤꯔꯣ ꯑꯃ ꯆꯪꯈ꯭ꯔꯤꯁꯦ ꯀꯅꯥꯅꯣ ꯁꯤ ꯂꯥꯎꯁꯦ ꯕꯦꯝꯕꯨ ꯅꯪ ꯅꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯌꯨ ꯔꯣꯁꯤꯅꯤ ꯀꯩꯌꯨꯝꯅꯣ ꯆꯣꯡꯊꯥꯝ ꯅꯪ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯦ ꯀꯥꯏꯗ ꯁꯣꯅꯥꯏꯒꯤ ꯀꯣꯂꯦꯖꯇꯨꯗ ꯐꯔꯦ ꯀꯔꯤ ꯑꯥꯔꯠꯁꯇꯔꯣ ꯀꯩꯅꯣ ꯐꯔꯦ ꯌꯥꯝ ꯇꯝꯃꯨꯀꯣ ꯂꯥꯏꯔꯤꯛ ꯌꯥꯝ ꯇꯝꯃꯨ ꯁꯤꯗꯩꯁꯤꯗ ꯖꯣꯔꯥꯈꯨꯟꯁꯤꯗꯩꯁꯤꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯂꯩꯔꯦ ꯏꯝꯐꯥꯜꯒꯤꯅꯦ ꯍꯥꯏꯌꯦ ꯏꯝꯐꯥꯜ ꯅꯤꯉꯣꯜ ꯖꯣꯔꯥꯈꯨꯟꯗ ꯌꯨꯝ ꯄꯥꯜꯂꯛꯏꯕ ꯏꯝꯐꯥꯜ ꯃꯅꯤꯄꯨꯔ ꯀꯔꯤ ꯂꯝꯅꯣꯅꯦ ꯏꯔꯣꯏꯁꯦꯝꯕ ꯀꯔꯥꯏꯋꯥꯏꯒꯤ ꯀꯩꯌꯨꯝ ꯅꯤꯉꯣꯜꯅꯣ ꯏꯝꯐꯥꯜꯒꯤꯅꯤꯅ ꯈꯔ ꯐꯖꯅ ꯎꯠꯀꯦ ꯏꯕꯦꯝꯃ ꯏꯔꯥꯏ ꯂꯩꯃꯨꯍꯦ ꯑꯗꯥꯏꯗꯣ ꯀ꯭ꯂꯕ ꯍꯥꯏ ꯂꯩꯔꯛꯀꯤꯗꯨꯔꯣ ꯑꯗꯨꯅꯦꯕ ꯅꯪ ꯕꯣꯔꯥꯒ ꯌꯣꯜꯂꯤꯕ ꯁꯤꯡꯖꯨꯒ ꯁꯤꯡꯖꯨꯁꯨ ꯇꯧ ꯌꯥꯗ꯭ꯔꯣ ꯁꯤꯡꯖꯨ ꯃꯌꯥꯟ ꯂꯩꯇ꯭ꯔꯣ ꯍꯩꯕꯤ ꯍꯧꯗ꯭ꯔꯅ ꯍꯩꯕꯤꯗꯤ ꯌꯥꯝ ꯍꯧꯋꯤꯗ ꯍꯩꯕꯤꯗꯤ ꯅꯣꯏ ꯑꯗꯥꯏ ꯌꯥꯝ ꯍꯧꯗꯥꯏꯅꯦ ꯍꯩꯕꯤ ꯂꯩ ꯍꯣꯡꯉꯨ ꯂꯩ ꯑꯗꯒꯤ ꯀꯔꯤ ꯂꯐꯨꯁꯨ ꯂꯩ ꯌꯥꯝ ꯂꯩꯇꯥꯔꯗꯤ ꯃꯪꯒꯟ ꯑꯃ ꯂꯩꯔꯦ ꯇꯧꯒꯦꯗꯤ ꯌꯥꯏ ꯃꯅꯤꯄꯨꯔꯒꯤ ꯁꯤꯡꯖꯨ ꯃꯑꯣꯡꯗꯨ ꯆꯥꯕ ꯇꯝꯕꯤꯌꯨꯅꯦ ꯁ꯭ꯋꯥꯏꯗ ꯅꯪ ꯕꯣꯔꯥꯗꯤ ꯅꯪ ꯀꯩꯅꯣ ꯆꯣꯞꯀꯁꯨ ꯇꯧꯔꯤꯅ ꯐꯔꯦ ꯅꯣꯏ ꯏꯄꯥꯝꯒꯤ ꯃꯤꯅ ꯎꯕ ꯑꯣꯏꯖꯔꯁꯅꯨ ꯌꯨꯝꯗꯤ ꯀꯗꯥꯏꯗꯅꯣ ꯁꯤ ꯃꯅꯨꯡ ꯆꯪꯉꯒ ꯅꯆꯥꯅꯨꯄꯤꯔꯣ ꯁꯦ ꯑꯠꯆꯥ
ai yam nung sinu si isu jing tholei om te wari om te sa ge se se lau do on tro sunang maming hayo Dipti Sharma. dip bamol lo kali bamol kayum no brahmachari me yo asa sa nang like no che ra kana no nang ibe man nang hayo Ay, my friend ni. my friend ni si kaino nang naming hayo ga my friend ni si kaino Yes, esta no sé sinha. tanusri ki du kaino Yes, esto Khetri Mayum. nang ju khetri mem la Ha? nang class ka ta ma 6 ka do ni annual exam tha gare. acha very good Ay na 5 ka do ga. 5 ka doi ba la yam ta mo ko noi yung ka noi bamon lai sang lai bro mam do lai bro Asi dum jing. o si ja lai sang mam do ka lai ko o lai sang mam do ka lai kang ka ching bro Ha? kang ching bro ba kang ching ba khang bro ching ya mo kang ching bro mo ya noi jora khun kang ching bro Moi tha mon ne ai su khang dri. kui dri ba chahi amani o chahi amani sidi phai lami phating ayam chingam phai phai nungsire da mama sa yengo nani imphal chalu ba kali mai nan icha nupi na te icha pi chang gare acha je na chanu pi chang khra ba oh nani tako boga di chachadra ai ji satre dum chalu badagi dum halakwaga la loi gare oh la later de dum chapra ba oh phai phai ai halakwaga dum la loi gare oh Alay di lambi hang niyan. Sidayisda hujiki akoigi kango bora yolobi akoigi Manipur ningon dugi hek hangnabada Sharma rice mill laidana ngasai ching takpagi porakpado agara tholeisa aga Hare Krishna aga Robindra e kaino ne aga brahmachari mayum nya aga mane oh aga hoidi bamon yung kya surge ai hujik lai si sinau yumanitan yumani da ne ba ado chahi gi akoi prabadin sing adum pangthok piri bro kram hai tori ge leptan jathajari oh paye adagi joydev chong na mi ga tholai bro jode hujik tauri akhoi gi khulakki angang sing amasung manipur gi su maramakta akhoi matam do jalak pati lakpira me matam voice na sing ba lakna hoi ne Jorakhun di hek tawina adai kaino di angang sing akoi ge kangi chali nungli ga sabro kangsi akhoi na chali nungli di kya tawde do kangi khubai sei na sing ba nupi sing nupi pala na sing ba thorom sing pangkhoi yausang gi holi pala ga di tawro jausing ya holi pala gi nupi group ama lei ado chahi gi pangkhoi akhoi na su akhoi su jawi ni pa pala su oh satana holi gi thorom sing pangkhoi saiga nungai je aiga di kai thabak tawiri ge ai thodo pa thabak taw mayam gi seba mayam gi seba bu brahman british ai sing je oh phai yam nungai je aiga amuk mathang chachage Hare Krishna Hare Krishna oh turin kiam lapi ge mga leramibne ba oh kinda na dum naksalakta na oh kina to khomera kalin nadi warang wani da hujik pudi sambannaga nga dana nungai na hangchik langbi oh sira LP school hari ja leirai oh kaino ne yum ji bu zo ngakta thingnei wani tawrisa Jorakhun ji di jarami yunggi rom da yenga da ha Jorakhun ni karopati ni. karopati ngaktara Ai nai di. Cha tawdi do puen lai dai kin thana. Yung ba chido na jing kha ka pai ni. oh si turin yam oh asai sa uri ne turin si ko oh turin lerai da leibagi problem si sonai turin si bontarapur da cheli ba turin aina uchagre thong chau sari bodo adu gi leirai si ju achau ba problem amani masi barak torba oh turin si da leire si da cheli ji sonai turin yam nakna chele biji noi adai da khara koi thokra ba yam koi thokra ba Sina jumla jum le hana jum yum leiramba turin sina maram oiraga thokibane ba oh turin si sida dum leire si danger ni koi now
ꯏꯅꯥꯎ ꯆꯣꯡꯇ ꯋꯥꯔꯤ ꯁꯥꯒꯦꯗ ꯀꯩꯌꯨꯝꯒꯤ ꯌꯨꯝꯅꯣ ꯁꯤꯕꯣ ꯁꯤꯅ ꯋꯥꯍꯦꯡꯕꯝꯅꯤ ꯁꯤ ꯁꯤꯗꯤ ꯋꯥꯍꯦꯡꯕꯝꯅꯤ ꯁꯤꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡ ꯑꯣ ꯄ꯭ꯔꯣꯖꯦꯁꯣꯔꯗꯤ ꯀꯩ ꯊꯕꯛ ꯏꯪꯈꯥꯡ ꯀꯩ ꯇꯧꯕꯤꯔꯤꯕ ꯇꯧꯗꯦꯕ ꯂꯧꯁꯤꯡꯗꯤ ꯂꯩ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯂꯧꯁꯤꯡ ꯂꯩꯔꯗꯤ ꯀꯩꯅꯣꯅꯤ ꯇꯧꯔꯤꯁꯤ ꯐꯖꯅ ꯇꯧꯏ ꯁꯤ ꯀꯔꯤꯒꯤꯅꯣ ꯁꯤ ꯄꯨꯈ꯭ꯔꯤ ꯑꯣꯏꯔꯝꯕ꯭ꯔꯣ ꯁꯦ ꯑꯣ ꯑꯣ ꯑꯗꯨ ꯁꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯅꯕ ꯁꯦꯝ ꯌꯥꯅꯤꯅꯦ ꯂꯩꯕꯥꯛ ꯈꯔ ꯇꯧ ꯑꯣ 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 ꯐꯔꯦ ꯐꯔꯦ ꯁꯤꯁꯨ ꯈꯦꯇ꯭ꯔꯤ ꯃꯌꯨꯝꯅꯦꯕ ꯖꯣꯔꯥꯈꯨꯟꯗ ꯈꯦꯇ꯭ꯔꯤ ꯃꯌꯨꯝ ꯌꯨꯝꯅꯥꯛ ꯌꯨꯝꯀꯣꯛ 50 ꯂꯩ ꯍꯥꯏꯁꯤꯅꯤ ꯆꯥꯎ ꯕꯤꯜꯗꯤꯡ ꯀꯥꯁꯤ ꯆꯥꯎꯅ ꯂꯩꯅꯩ ꯇꯨꯔꯦꯟꯁꯤ ꯁ꯭ꯋꯥꯏꯗꯗꯤ ꯑꯃꯨꯛ ꯂꯥꯞꯊꯣꯛꯈ꯭ꯔ ꯃꯥꯅꯤꯀꯣ ꯐꯩꯅ ꯆꯠꯈ꯭ꯔꯦꯕ ꯑꯣ ꯑꯣ ꯏꯟꯗꯣꯟ ꯀꯗꯥꯏ ꯆꯠꯂꯨꯔꯤꯅꯣ ꯗꯨꯀꯥꯟꯗ ꯀꯩ ꯂꯩꯔꯨꯔꯤꯅꯣ ꯌꯨꯝ ꯁꯤꯒꯤꯁꯤꯔꯣ ꯑꯣ ꯏꯆꯥꯁꯤꯡ ꯀꯩ ꯊꯕꯛ ꯇꯧꯔꯤꯒꯦꯅꯦ ꯉꯥꯛꯈꯣꯟꯅꯦ ꯑꯃꯨꯛꯇ ꯕꯤꯖꯦꯟꯒ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯕꯤꯖꯦꯟ ꯃꯆꯤꯟ ꯃꯅꯥꯎꯅꯦꯕ ꯅꯣꯏ ꯑꯃꯅ ꯁꯨꯕꯤꯗꯥ ꯃꯦꯖꯔ ꯄꯦꯟꯁꯟ ꯊꯣꯛꯑꯦ ꯀꯨꯝꯁꯤꯅꯤ ꯁꯨꯕꯤꯗꯥ ꯃꯦꯟꯁꯟ ꯄꯦꯟꯁꯟ ꯏꯆꯥ ꯏꯆꯥꯅꯨꯄꯥ ꯑꯗꯩ ꯑꯍꯟꯗꯨꯅ ꯑꯗꯨꯁꯨ ꯁꯤꯄꯥꯏ ꯄꯦꯟꯁꯟ ꯊꯣꯛꯑꯦ ꯄꯦꯟꯁꯟ ꯊꯣꯛꯑꯦ ꯑꯇꯣꯝꯕꯤꯅ ꯑꯩ LP ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯀꯩ ꯍꯥꯏꯌꯦ ꯅꯪ ꯇꯥꯗꯣ ꯄꯤꯌꯣꯅ ꯇꯧꯗꯣ ꯑꯗꯣ ꯑꯣꯁꯤ ꯑꯣꯏꯔꯤꯕ ꯉꯥꯛꯈꯣꯟꯅꯦ ꯃꯤꯡꯗꯤ ꯍꯥꯏꯕꯤꯔꯝꯃꯨꯗꯅ ꯑꯩꯒꯤ ꯃꯤꯡ ꯕꯤꯖꯦꯟ ꯍꯥꯏꯌꯨꯅ ꯄ꯭ꯔꯚꯥ ꯀꯧꯏ ꯄ꯭ꯔꯚꯥ ꯃꯃꯥꯟ ꯊꯧꯅꯤ ꯀꯔꯤ ꯂꯝ ꯅꯤꯡꯉꯣꯅꯣ ꯖꯣꯔꯥꯈꯨꯟ ꯅꯤꯉꯣꯜ ꯖꯣꯔꯥꯈꯨꯟꯗꯒꯤ ꯑꯗꯣ ꯑꯁꯤ ꯏꯆꯥꯅꯨꯄꯥ ꯊꯣꯛꯑꯦ ꯑꯣ ꯏꯆꯥꯅꯨꯄꯥꯅꯤ ꯕꯤꯖꯩꯁꯦ ꯏꯅꯥꯎꯄꯥꯒꯤ ꯃꯆꯥ ꯍꯣꯏꯅꯦ ꯑꯗꯨ ꯈꯦꯇ꯭ꯔꯤ ꯑꯩꯒꯤ ꯃꯤꯡ ꯄ꯭ꯔꯚꯥ ꯍꯥꯏꯔꯦ ꯀꯩꯗꯧꯔꯒꯦ ꯀꯩꯌꯨꯝ ꯅꯤꯡꯉꯣꯅꯣ ꯖꯤꯔꯦꯝꯕꯝ ꯅꯤꯉꯣꯜ ꯌꯦꯟꯗꯦꯝꯕꯝ ꯌꯤꯔꯦꯝꯕꯝ ꯌꯨꯔꯦꯝꯕꯝ ꯍꯥꯏꯅ ꯍꯥꯏꯅꯗ꯭ꯔꯥ ꯌꯨꯔꯦꯝꯕꯝ ꯇꯣꯡꯂꯥꯎꯕꯤꯗ ꯏꯃꯨꯡ ꯂꯩ ꯏꯕꯨꯡꯗꯣ ꯁꯤꯈꯔꯦ ꯇꯣꯡꯂꯥꯎꯕꯤꯗ ꯏꯕꯨꯡ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕꯔꯣ ꯑꯄꯣꯛꯄ ꯑꯍꯟ ꯑꯗꯨ ꯃꯅꯤꯄꯨꯔ ꯍꯣꯡꯈꯤꯕ ꯃꯅꯤꯄꯨꯔꯗ ꯍꯣꯡꯕ ꯀꯨꯏꯔꯕ ꯇꯣꯡꯂꯥꯎꯕꯤꯗ ꯑꯣ ꯑꯗꯣ ꯂꯩꯈꯤꯗ꯭ꯔꯦ ꯏꯅꯝꯃꯁꯤ ꯃꯆꯥꯅꯨꯄꯥꯗꯣ ꯅꯕ ꯍꯣꯏꯅꯦ ꯁꯤꯕꯗꯤ ꯂꯣꯏ ꯁꯤꯗꯣꯏꯃꯤꯅ ꯃꯆꯥꯅꯨꯄꯥꯗꯣ ꯅꯕ ꯀꯧꯏ ꯍꯦꯝꯕꯥꯕꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯣ ꯐꯔꯦ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤꯅꯤ ꯁꯤꯗꯩꯁꯤꯗ ꯃꯥꯡꯗ ꯐꯨꯠ 200 ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯃꯪꯒꯣꯜꯄꯨꯔ ꯂꯝꯈꯥꯏ ꯍꯥꯏꯇꯥꯔꯦꯅꯦ ꯑꯁꯤꯒꯤꯁꯦ ꯇꯤꯅꯥꯂꯤ ꯑꯃ ꯂꯩꯔꯦ ꯇꯤꯅꯥꯂꯤꯗꯨꯗ ꯑꯩ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯒꯦ ꯁꯤꯗꯁꯨ ꯆꯪꯈ꯭ꯔꯒ ꯁꯤꯗꯤ ꯂꯝꯕꯤꯁꯤ ꯈꯔ ꯄꯥꯡꯗ꯭ꯔꯤꯕ꯭ꯔꯥ ꯈꯔ ꯑꯁꯤꯁꯨ ꯐꯔꯛꯑꯅꯤꯅꯦ ꯂꯝꯕꯤꯁꯦ ꯑꯗꯨꯝ ꯁꯣꯝꯗ ꯆꯪꯈ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯖꯣꯔꯥꯈꯨꯟꯒꯤ ꯃꯌꯥꯏ ꯑꯣꯁ ꯅꯨꯄꯤꯒ ꯌꯥꯝ ꯂꯩꯅꯦ ꯆꯅꯨꯡ ꯐꯥꯎꯗꯣꯛꯈ꯭ꯔ ꯂꯣꯏꯔꯦ ꯏꯃꯥ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡ ꯃꯌꯥꯝ ꯂꯩ ꯑꯁꯣꯝꯗ ꯆꯪꯈ꯭ꯔꯦ ꯁꯣꯝꯒꯤ ꯁꯤꯁꯨ ꯃꯩꯇꯩ ꯌꯨꯝꯅꯤꯅꯦ ꯁꯤꯗ ꯂꯩꯔꯤꯁꯨ ꯃꯩꯇꯩ ꯌꯨꯝꯅꯤꯅꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯦ ꯀꯥꯏꯗꯩꯅꯣ ꯕꯣꯔꯈꯥꯜ ꯄꯥꯔꯠꯇꯒꯤ ꯅꯣꯏ ꯕꯣꯔꯈꯥꯜꯗ ꯑꯩ ꯂꯥꯛꯇꯣꯔꯤꯀꯣ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯅ ꯌꯨꯇꯨꯕ ꯑꯩꯗꯤ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯤꯡꯗꯣ ꯂꯣꯏꯅ ꯌꯦꯡꯉꯦ ꯏꯅꯥꯎ ꯃꯤꯡ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩ ꯅꯕꯆꯟꯗ꯭ꯔ ꯀꯧꯏ ꯅꯕꯆꯟꯗ꯭ꯔ ꯀꯩꯌꯨꯝꯅꯣ ꯑꯩ ꯋꯥꯡꯈꯩꯃꯌꯨꯝꯅꯤ ꯋꯥꯡꯈꯩꯃꯌꯨꯝ ꯅꯕꯆꯟꯗ꯭ꯔꯒꯤꯗ ꯊꯨꯡꯉꯨ ꯇꯥꯔꯦ ꯕꯣꯔꯈꯥꯜꯗ ꯅꯨꯡꯉꯥꯏꯖꯩ ꯁꯤꯁꯨ ꯀꯩꯊꯦꯜ ꯁꯪꯂ ꯀꯩꯅꯣ ꯁꯤ ꯑꯗꯨꯝ ꯀꯔꯤ ꯀꯩꯊꯦꯜ ꯍꯥꯏꯔꯒ ꯈꯪꯅꯒꯦ ꯑꯩꯈꯣꯏꯅ ꯖꯣꯔꯥꯈꯨꯜ ꯀꯩꯊꯦꯜ ꯑꯗꯨꯃꯥꯏꯅ ꯖꯣꯔꯥꯈꯨꯜ ꯀꯩꯊꯦꯜ ꯁꯤ ꯑꯩꯈꯣꯏꯒꯤ ꯇꯤꯅꯥꯂꯤ ꯍꯥꯏꯇꯥꯔꯦ ꯂꯝꯕꯤ ꯁꯣꯝꯗ ꯆꯠꯈ꯭ꯔꯤꯁꯦ ꯑꯋꯥꯡ ꯇꯥꯔꯦꯀꯣ ꯑꯋꯥꯡ ꯄꯥꯡꯅ ꯆꯪꯈ꯭ꯔꯤꯕ ꯂꯝꯕꯤꯁꯤ ꯈꯤꯇꯪ ꯆꯪꯉꯒ ꯃꯪꯒꯣꯜꯄꯨꯔꯁꯤꯗꯤ ꯑꯩ ꯆꯠꯆꯔꯨꯔꯦ ꯃꯩꯇꯩ ꯆꯥꯎꯅ ꯇꯥꯕ ꯃꯐꯝꯅꯤ ꯒꯣꯔꯒꯣꯔꯤ ꯍꯥꯏꯕ ꯆꯪꯈ꯭ꯔꯦ ꯒꯣꯔꯒꯣꯔꯤ ꯑꯗꯨꯗꯤ ꯆꯪꯖꯗ꯭ꯔꯤ ꯑꯗꯣ ꯁꯤꯒꯤ ꯀꯩꯊꯦꯜꯁꯤ ꯀꯔꯤꯑꯕ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯕꯣꯟꯇꯔꯥꯄꯨꯔꯗꯩ ꯂꯥꯛꯄꯗ ꯑꯩꯈꯣꯏꯅ ꯂꯦꯞꯆꯔꯤꯕ ꯖꯒꯥꯁꯤꯅ ꯍꯧꯖꯤꯛ ꯈꯨꯟꯅꯤꯡ ꯇꯥꯔꯦꯀꯣ ꯑꯁꯣꯝꯗꯒꯤ ꯍꯧꯔꯛꯏꯅꯦꯕ ꯅꯣꯏꯒꯤ ꯌꯨꯝꯗꯒꯤ ꯍꯧꯔꯛꯄꯅꯦꯕ ꯃꯩꯇꯩ ꯑꯍꯜ ꯂꯃꯟꯁꯤꯡ ꯅꯨꯄꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯁꯤ ꯊꯣꯛꯂꯛꯏ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯁꯤꯒꯤ ꯀꯩꯊꯦꯜꯁꯤ ꯀꯔꯤ ꯏꯔꯥꯏꯒ ꯅꯤꯡꯊꯧꯀꯥꯕꯒ ꯀꯩꯊꯦꯜꯁꯤ ꯊꯣꯛꯄ ꯑꯩ ꯀꯩꯊꯦꯜ ꯅꯨꯃꯤꯠ ꯑꯣꯏꯇꯥꯏ ꯑꯩ ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯑꯃ ꯑꯩ ꯂꯥꯛꯆꯔꯝꯃꯤ ꯔꯥꯖꯃꯅꯤꯒ ꯑꯗꯩꯗ ꯃꯁꯤꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯑꯩ ꯐꯦꯁꯕꯨꯛꯇ ꯑꯩꯅ ꯑꯞꯂꯣꯗ ꯇꯧꯏ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯌꯥꯝꯅ ꯃꯤ ꯌꯥꯝꯅ ꯚ꯭ꯌꯨ ꯇꯧꯕꯤꯈꯤ
ꯌꯥꯝꯅ ꯂꯣꯏꯅꯃꯛ ꯗꯨꯀꯥꯟ ꯃꯈꯜ ꯁꯨꯅꯕ ꯂꯩꯕꯅꯤ ꯁꯤꯗ ꯃꯩꯇꯩ ꯅꯨꯄꯤꯅ ꯉꯥꯏꯊꯤ ꯀꯩꯊꯦꯜ ꯅꯨꯄꯤ ꯅꯨꯃꯤꯠ ꯅꯠꯇ꯭ꯔꯁꯨ ꯅꯨꯡꯇꯤꯒꯤ ꯐꯝꯕ꯭ꯔꯥ ꯁꯤꯕꯣ ꯍꯥ ꯅꯨꯡꯇꯤꯒꯤ ꯐꯝꯃꯦꯕ ꯑꯩ ꯅꯍꯥꯟꯃꯨꯛ ꯆꯪ ꯕꯣꯔꯥꯒ ꯌꯣꯜꯂꯤ ꯁꯤꯗꯁꯨ 이베마 mana ha 나티네 비 카티엔 남레디 마칼 수 따이다 카티엔 보라 요 강오 요원버수 자 요원버수 까리죠 이베마 짜디 팡볼 낭자 짜디 팡디 이베마 아이나 아무 페이스북 다가디 타가 khami네 까이 맘밍아 야 낭이 하 옹타요나 라밀라 까욤 닝온노 ai lại xăm ninh ngon 과세 조라쿤 팔리바 까욤다 thâu trộm dạ 톡솜다 부지기도 너희 마얌 조라쿤이 낙더러 밍 바우데 하유나 아니 저번 소폰 깨노로 저번 그만 티 이베무시 로이나비로 아타이 타바 인강디 까리 아니 좀 공제 뿡이 브로 이세 누가 나만이 저 엉터 로게나 이 깨노니 나 무슨 생각도 다도 오네 깨노 깨노는 떠오르다 아이기 카메라다 낭이 록도 장악하다 나티네 낭 남이 타 라나비 까욤노 무tum 나 까이토리 겨자 아이 호직 라이크 타미 비에 까리 라스트 세미스터 까이다 가봉한스 까부간스타 잔타다 오 나도 어떻게 돼 타카카누다 너희 나하론나 이타 타카카누 아이 마닌드라 콘섬 까위 아이 아삼다 레이버 군 코딩막 잘라암니 거 아두니 아두 시 수마인 떠드는 미테이 레이 하이버도 마닌드라 콘섬 예고 시주 미테이기 두칸이냐 조라콘기 다 미테이기 두칸 아चौबल ले सिदा लम्हांग म खाइगरगा अवांग पांगना चंगसिंगरगा लम्हांगसी किलोमीटर मखाइ मु ओइबा याय लबुक लम्हांग सखरगा मंगोलपुर खुनसी यौगदोरिबनि मैतैगी सिदी याम चावरे दुकान से याम चावरे अदु कस्टमर सु याम लई कनो तौररोगे मंगोलपुर गिर लाकपिरिसा जोराखुन गिरा दुम ओ Sini ada askathen no mil wor di yam nungai ga daw ni aduna ai gi ngasi gi Jorakhun pai mayang yam famda sakta kenaba Jorakhun laksaba si swai da lusin asi ju kathen sang natro asi ju kari gi mandir no sibo Sini kathen numita aina laksaram bodu kathen numini kali mandir ga loinana kathen jiju cham chaung na ka bani ado ngasi di kathen numit na tabani na leiramdre seisdana sidana siba mandir ama leire asom manungda kali mandir ama lei haye ado sini masid durga puja maitai na tawrira o maitai singna durga puja chahi gi tawba ado sini aka khoina lepchari ngasai houbuda lepchabaduna अखोगी नोंगसुप थंगबा जोराखुनगी खुंजिननी अदुगा सोमदना आइना लेपचरीसिना नोंगपोक थंगबा खुंदोननी खुनिया ओ लथुंगना चटपा ngamdre युम चामगा मरफु लेबा जोराखुन सिनी अदो जोराखुनगी यो इमुंग मनुंग सिंगसी यामना नुंगा याइफबा ngakta ओइना थेंगनाजै मानजु माले दुकान गासी चौ चौ तौरदना कैदौरदना तौई ngayo लिसिजो मैतै नहानी स्मार्ट फोन कन्ना तौरिनी अखो आई अंतर लेपगा सिजु जोरागुल हाय अदुबो मैतै सिंगदि जोराखुन हायरमिना आई जोराखुन अदुम हाजरगे अदो झोरा गुल rural hut haidana sida kano ma lei kathen sang achouba ma su leire mai phone ji kuina ojai ming kari ko biba ai lakhi babu kayum no ai wahem amni chahi ke amu sur burga ai marfu sure
ꯑꯗꯣ ꯁꯤꯒꯤ ꯖꯣꯔꯥꯈꯨꯟꯁꯦ ꯁꯤꯗꯩꯁꯤꯗ ꯈꯨꯟꯗꯥꯕ ꯍꯧꯕꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯔꯦ ꯀꯥꯏꯅ ꯑꯗꯨꯐꯥꯎꯗꯤ ꯇꯁꯦꯡꯃꯛꯇꯤ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯒꯁꯨꯅꯦ ꯑꯗꯨꯝ ꯆꯍꯤ 150-60-90ꯃꯨꯛ ꯑꯗꯨꯝ ꯑꯣꯏꯔꯝ ꯍꯦꯜꯂꯝꯕ ꯌꯥꯏ ꯑꯍꯥꯟꯕ ꯈꯨꯟ ꯇꯥꯈꯤꯕ ꯃꯤꯒꯗꯤ ꯁꯨꯝ ꯑꯍꯜ ꯂꯃꯟꯅ ꯇꯥꯛꯄꯤꯔꯝꯕꯒ ꯈꯪꯕꯤꯕ꯭ꯔꯣ ꯈꯪꯉꯦ ꯃꯗꯨꯗꯤ ꯄꯣꯏꯂꯥ ꯀꯩꯅꯣ ꯇꯧꯕꯁꯦ ꯄꯨꯟꯅꯁꯤꯡ ꯀꯧꯋꯦ ꯀꯌꯨꯝꯒꯤ ꯃꯤ ꯑꯣꯏꯗꯣꯔꯤꯕꯅꯣ ꯀꯌꯨꯝꯗꯤ ꯈꯪꯗ꯭ꯔꯦ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯆꯍꯤꯒꯤ ꯂꯥꯏ ꯆꯥꯛꯊꯥ ꯄꯤꯕꯗ ꯄꯨꯟꯅꯁꯤꯡꯁꯤ ꯌꯥꯎꯋꯦꯕ ꯑꯀꯣꯝꯕ ꯁꯤꯕꯒ ꯌꯥꯎꯏ ꯑꯗꯨꯝꯗꯤ ꯑꯣꯏꯔꯒ ꯑꯍꯥꯟꯕꯗ ꯃꯥꯏ ꯃꯃꯤꯡꯁꯤ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯦ ꯂꯃꯥꯕ ꯑꯣꯏꯅ ꯑꯗꯒꯤ ꯑꯣꯖꯥ ꯍꯣꯏꯅ ꯅꯍꯥ ꯑꯣꯏꯔꯛꯄꯗ ꯂꯝꯕꯤ ꯊꯣꯡꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯕꯤꯔꯝꯒꯦ ꯂꯝꯕꯤ ꯊꯣꯡꯁꯦ ꯍꯥꯏꯕꯗꯨ ꯁꯤ ꯌꯦꯟꯗꯤꯁꯦ ꯁꯤ ꯌꯦꯟꯗꯤꯅꯤ ꯍꯣꯏ ꯀꯣꯟꯅ ꯀꯩꯅꯣ ꯇꯧꯔꯕꯩ ꯋꯥꯅꯤ ꯑꯁꯤ ꯃꯃꯥꯡꯉꯩꯗ ꯑꯁ꯭ꯋꯥꯏꯗ ꯂꯝꯕꯦꯟ ꯂꯣꯀꯦꯜ ꯕꯣꯔꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯈꯨꯟꯅ ꯁꯨꯝ ꯊꯣꯜꯂꯒ ꯃꯁꯤ ꯑꯗ ꯁꯤꯜꯆꯔ ꯆꯠꯄꯗ ꯖꯪꯒꯣꯜ ꯐꯥꯎꯔꯝꯕ꯭ꯔꯣ ꯑꯗꯨꯐꯥꯎꯗꯤ ꯊꯦꯡꯅꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯁꯤꯒꯤꯗꯤ ꯖꯪꯒꯣꯜ ꯕꯣꯟ ꯇꯔꯥꯄꯨꯔ ꯆꯠꯄꯗꯗꯤ ꯕꯣꯟ ꯇꯦꯔꯥꯄꯨꯔ ꯆꯠꯄꯗꯁꯨ ꯊꯦꯡꯅꯍꯧꯗꯦ ꯃꯤ ꯑꯗꯨꯝ ꯇꯥꯔꯝꯃꯦꯕ ꯕꯣꯟ ꯇꯦꯔꯥꯄꯨꯔꯁꯦ ꯃꯃꯥꯡꯉꯩꯗ ꯖꯪꯒꯜ ꯑꯣꯏꯅ ꯂꯩꯔꯝꯕꯅꯤ ꯍꯣꯏ ꯑꯗꯨꯅ ꯕꯣꯟ ꯇꯦꯔꯥꯄꯨꯔ ꯍꯥꯏꯔ ꯍꯣꯏ ꯉꯥ ꯌꯣꯟꯕ ꯃꯤꯗ ꯐꯝꯃꯨꯅꯦ ꯅꯪ ꯉꯥ ꯌꯣꯟꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯊꯧ ꯑꯃ ꯉꯥ ꯌꯣꯜꯂꯝꯃꯤ ꯖꯣꯔꯥꯈꯨꯟꯒꯤ ꯇꯤꯅꯥꯂꯤ ꯁꯤꯗꯩꯁꯤꯗ ꯅꯪ ꯃꯤꯡ ꯀꯔꯤ ꯀꯧꯕ ꯑꯩ ꯃꯤꯡ KH ꯃꯅꯤꯁꯤꯡꯍ KH ꯀꯩꯅꯣ ꯈꯣꯝꯗ꯭ꯔꯥꯝ ꯃꯅꯤꯁꯤꯡꯍ ꯅꯪ ꯂꯥꯏꯔꯤꯛꯇꯤ ꯀꯌꯥꯝ ꯇꯝꯃꯣ ꯑꯩ 12 ꯄꯥꯁꯅꯤ ꯑꯩ ꯍꯧꯖꯤꯛ BA ꯂꯣꯏꯁꯟꯒꯦ ꯍꯣꯠꯅꯔꯤ BA ꯇꯝꯃꯤꯕ꯭ꯔꯥꯕ ꯍꯧꯖꯤꯛ ꯁꯦꯀꯦꯟ ꯁꯦꯃꯤꯁꯇꯔ ꯀꯗꯥꯏꯗ MCD MCDꯗ MC ꯁꯣꯅꯥꯏ ꯑꯗꯣ ꯁꯤ ꯂꯥꯏꯔꯤꯛ ꯇꯝꯅꯅꯦꯕ ꯇꯧꯔꯤꯁꯦ ꯂꯥꯏꯔꯤꯛ ꯇꯝꯅ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯇꯝꯅ ꯏꯁꯥꯒꯤ ꯁꯨꯝ ꯚꯦꯔꯤ ꯒꯨꯗ ꯌꯥꯝ ꯁꯤ ꯔꯧꯁꯤ ꯆꯂꯥꯟꯒꯤꯔꯣ ꯀꯩꯒꯤꯅꯣ ꯆꯂꯥꯅꯤꯅꯦ ꯀꯤꯂꯣꯗ ꯀꯌꯥ ꯌꯣꯜꯂꯦ ꯊꯥꯗꯣꯛꯏꯒ ꯆꯅꯤꯗ ꯑꯗꯒꯤ ꯁꯤꯗꯤ ꯆꯂꯥꯟꯒꯤ ꯅꯠꯇꯦ ꯁꯤ ꯃꯤꯒꯥꯅꯤ ꯃꯤꯔꯒꯜꯁꯤꯗꯤ ꯁ꯭ꯋꯥꯏꯒꯤ ꯂꯣꯀꯦꯜ ꯅꯠꯇ꯭ꯔꯣ ꯂꯣꯀꯦꯜ 150 ꯁꯤꯁꯨ ꯑꯍꯥꯎꯕ ꯉꯥꯅꯤꯅꯦꯀꯣ ꯃꯤꯔꯒꯜꯁꯨ ꯐꯩ ꯊꯣꯏꯕꯤ ꯀꯩꯅꯣ ꯊꯣꯏꯕꯤꯁꯦ ꯃꯤꯡ ꯍꯪꯍꯧꯒꯦ ꯄꯨꯄꯨ ꯃꯤꯡ ꯑꯃꯨꯛꯇ ꯍꯥꯏꯌꯣ ꯌꯨꯝꯅꯥꯛ ꯌꯥꯎꯅ ꯍꯥꯏꯌꯣ ꯁꯥꯒꯩ ꯌꯥꯎꯅ ꯑꯦꯝꯗꯨ ꯀꯔꯤ ꯍꯥꯏꯅꯣ ꯃꯨꯇꯨꯝ ꯑꯗꯨ ꯍꯥꯏꯌꯣ ꯁꯤꯗꯁꯨ ꯉꯥ ꯌꯣꯟꯕ ꯑꯃ ꯂꯩ ꯉꯥꯁꯤ ꯔꯧꯒ ꯃꯤꯔꯒꯜꯒꯗꯔꯣ ꯑꯇꯩꯗꯤ ꯌꯥꯎꯗ꯭ꯔꯣ ꯑꯩꯒꯤꯁꯦ ꯔꯧ ꯈꯛꯇ ꯉꯥꯏꯔꯦ ꯔꯧ ꯈꯛꯇ ꯉꯔꯥꯡ ꯕꯖꯥꯔ ꯑꯣꯏꯈꯤꯕꯅꯤꯅꯀꯣ ꯉꯁꯤꯗꯣ ꯌꯥꯝꯅ ꯄꯨꯊꯔꯛꯄ ꯉꯝꯗ꯭ꯔꯕ ꯑꯣꯖꯥ ꯑꯗꯨꯗꯤ ꯂꯣꯀꯦꯜ ꯇꯨꯔꯦꯟꯒꯤ ꯉꯥꯒꯗꯤ ꯐꯪꯗ꯭ꯔꯣ ꯐꯪꯉꯤ ꯁꯤꯗꯗꯤ ꯈꯔ ꯋꯥꯏ ꯁꯨꯅꯥꯏꯒꯨꯝꯕꯗ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯉꯥ ꯃꯆꯥꯒꯨꯝꯕ ꯂꯣꯏ ꯐꯪꯉꯤ ꯏꯅꯥꯎ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯑꯣꯖꯥ ꯑꯩꯒꯤ ꯃꯤꯡꯁꯦ ꯖꯤꯇꯦꯟ ꯀꯧꯖꯩ ꯀꯌꯨꯝꯅꯣ ꯁꯃꯨꯔꯩ ꯂꯥꯛꯐꯝ ꯕꯥꯃꯣꯟꯅꯤꯅꯦ ꯑꯣꯖꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯁꯤꯒꯤ ꯖꯣꯔꯥꯒꯨꯜꯒꯤ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯅꯣꯡꯄꯣꯛ ꯈꯨꯟꯗꯣꯟꯗ ꯈꯨꯟꯖꯤꯟ ꯍꯥꯏꯇꯥꯔꯦꯅꯦ ꯑꯁꯣꯝꯗꯩ ꯆꯪꯉꯛꯄꯅꯤꯅ ꯈꯨꯟꯖꯤꯟꯁꯤꯗ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯑꯩꯕꯨ ꯃꯐꯝꯁꯤꯐꯥꯎ ꯇꯥꯟꯅ ꯂꯝꯖꯤꯡꯕꯤꯔꯛꯄ ꯏꯅꯥꯎ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯕꯤꯖꯦꯟ ꯅꯣꯔ ꯁꯪꯀꯤꯔꯇꯟꯒꯤ ꯁꯩꯁꯛꯄ ꯑꯃ ꯑꯣꯏꯅ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯃꯃꯤꯡ ꯅꯥꯏꯕꯤꯔꯤꯕꯕꯨ ꯑꯩ ꯊꯥꯒꯠꯆꯩ ꯑꯗꯨꯒ ꯑꯩꯕꯨ ꯄꯨꯕꯤꯔꯛꯏꯕ ꯂꯝꯕꯤ ꯇꯥꯛꯄꯤꯗꯨꯅ ꯄꯨꯕꯤꯔꯛꯏꯕ ꯁꯥꯙꯨ ꯕꯕꯥꯕꯨ ꯑꯩꯈꯣꯏ ꯅꯣꯂꯨꯛꯆꯕꯒ ꯂꯣꯏꯅꯅ ꯑꯩ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯐꯅꯦꯛ ꯁꯥꯂꯨ ꯉꯥꯡꯕ ꯍꯪꯒꯥꯝꯄꯥꯟꯒ ꯁꯦꯠꯂꯒ ꯈꯨꯟꯒꯤ ꯂꯝꯕꯤ ꯑꯩꯈꯣꯏꯒꯤ ꯑꯁꯪꯕ ꯃꯔꯛꯁꯤꯗꯩꯁꯤꯗꯒ ꯆꯠꯄꯒꯁꯤ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯑꯍꯣꯡꯕ ꯃꯣꯕꯥꯏꯜꯒꯤ ꯀꯦꯃꯦꯔꯥꯅꯗꯤ ꯐꯪꯉꯔꯣꯏ ꯆꯪꯈ꯭ꯔꯦ ꯌꯥꯝꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯃꯁꯤ ꯍꯥꯏꯖꯔꯒ ꯑꯩꯍꯥꯛꯅ ꯉꯁꯤ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯀꯁꯥꯔ ꯂꯝꯗꯝꯒꯤ ꯖꯣꯔꯥ ꯒꯨꯜ ꯍꯥꯏꯔꯤꯕ ꯃꯩꯇꯩꯅ ꯖꯣꯔꯥꯈꯨꯟ ꯍꯥꯏꯔꯒ ꯈꯪꯅꯔꯕ ꯂꯝꯗꯝ ꯑꯁꯤ ꯂꯥꯛꯆꯗꯅ ꯃꯁꯤꯕꯨ ꯃꯐꯝꯁꯤꯗ ꯂꯩ ꯁꯨꯃꯥꯏꯅ ꯂꯩ ꯍꯥꯏꯕꯗꯨ ꯇꯥꯛꯆꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯍꯧꯁꯥꯒꯨꯝ ꯁꯅꯥꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝꯅ ꯈ꯭ꯋꯥꯏꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯣꯂꯨꯛꯆꯔꯤ